Apple tang taraga tarukta ayuk phongbase phongda Manipur top channel ri paw khatang update pijage myam loi puktaminasi pokpada ngairiba macha yonaba hotnaramba phare tabada nungaitaba thogdo amada masamaki hek poksaba angang amabu yonthoknaba hotnaramba dagi angang adugi apokpa mapa amasum tamthiraba crime asida loktunaba yawbani haiba runner attendant amaga punamiyu ani police na phare hairi thogdo asi Tittle district hospital ngasi numit jungba aduwaida thukibani masamaki masa yonaba hotnaramba miyu adugi mamingna texam thoibe sei kungani thoi apokpa mani kawe wangjing wangkhai laikhuram lairektagini senariba runner aduna bina kawi khangabok-tagini thogdo adugi matangna press na phangwa pawgi matung inadi ngasi nungthil pung amaga minute ni phurom tabda thoibigi ani suba masa oina nupi masa ama Tittle district hospital da normal oina pokhi angang adugi mapa amasum runner adugo hana yonthoknabagi pre plan tawnabagi mawongda pokpada ngairiba angang adu sire haina mama da thoibana haijinki mama adusu maduda thajabaga loinana upai leitana kaptuna laiki tanja aduda thoibega runner attendant binagana angang adu hospital gi atopa gate amada lona putholaga satkibane adubo nungthilpung ani makhai khra helakpada angang adu side yonthoknaba khujul thorangni haiba khanglakpadagi mama adugi imung manungi miyoisina hospital security da hana paw piraga police tatuna thibadagi thoibega runner binaga athokpam arong thong manaktigi phakibane tungda apokpi mamara khusina kre mama amasum angangi masa fana lari police na mapa amasum runner adu phajilaga makoi anigi mathakta case amal khotkre thogdo adugi matangda child line thobali kangbu amasu hospital da laktuna yingsin kre hairi atopa paw manamo nonglai nungsina yum homdokre ngasi numidang pung nipan rom tabada sikkiba nonglai nungsit aduna tampaki mafam kya da yum kya homdokre uwa kya tekre senapati amasum ukuldadi len takre akan manunglai nungsit aduna moirang khuno khuirem laikai da yum ama aduga thanga salam laikai da yum ama humdokre kaiden phabi maning main road ta thorakpa ben ama da u teklaga tasinbagi mathakta ice wire sing loina tatki hianglam kendra gi manung sanba sari konjil da su yum ama amang ata thokhi bengun makha khunda yum ama akan manunglai nungsit aduna humdokre numidangi matam oibena karamba jaga sing da nunglai nungsit asina kaya yamna amang ata thokhi bagi haibadu press na phangba ngamdri hain su poksi esina phungdorakli mayamna toina hangbo wahangi oina content masang khatang oina hapsaramge rimski anaba numit 13 nigi tungdasu covid-19 positive oide haujejuk phoki oina dima aji positive oide haidi myam adu atopa maroiba pawkhram hapsarake nupi ama yumda hanjilaktre hairangoi thong yangam leirakta laibi khongdrom ningol samasaki debi kobi masagi sahi kunthraga thoirom surobi nupi ama mafam khangdra mangkhre nupi esi phut mari makhairom wangi kuchu murap tawi mak haukiba mars tang ahunggi ayukta yumdagi thokibdagi hanjilakidabane kana gumbana nupi esi bu thengnabirabade manak nakpa police station natragana makhada sahi tawjariba asida pawpu birangnaba ningsingjari khongdrom kumar singa mabung hairangoi thong yangam lairak phone number na 9856734925 natragana 700557735 ta paw pibiro hairi atopa maru oiba paw manamo Delhi covid-19 hospital da anaba singna doctor sing phudakre Delhi gi lok nayak joy prakash narayan hospital LNGP hospital da anaba kangbu amana leba pokpo numitta thina tawbirakhiba amasum khut tharakhiba matungda soktanaba question chen kiba amasum lot kiba doctor singna khulai paiba police thamnaba haijarakre maru oina Islamic Missionary Group Tabligh Jamaat ka mari lainaba anabasing adu law and order thugaibasing oirakre haina government hospital aduna haiki amasung thaudu order thogan ba miyoi adugi mathakta hospital na police case ama thangatkre hairi hospital management da iba city amada LNGP hospital la resident doctors association na covid-19 gi anaba amana leba pokpogi numidang weramda nupi resident doctor amada tathita waina tawki amasum kampeki wangsi ngangki haiki magi mamanaba singna magi misang na ngakthoknaba lakhibada anaba aduna atai sing kauki amasum doctor sing adu yomsinki makhoina medical staff adu kianki makhoibu tangai phadana duty room da sensinduna lotki amasung security official kauki adum oinama guard sing amasum marshal sing adu protective gear yaudi amasum ward adugi manungda sangu yakhide doctor sing na makhoida personal protective equipment PPE piraba matung khaktada makhoina sangki yumjagisa numita doctor singno hospital authorities da staff information report FIR ama panana ba amasum covid-19 ward punamakta khulai paiba policeman thamnaba demand tawki matam chana thabak lokhataba senior doctor sing amasum security officials singi mathakta su disciplinary action lokhatpina basu demand tawki LNGP asi hauji
COVID-19 dedicated hospital amani COVID-19 anabasinggidamak phamung lising ani piri hospital asigi medical director JP Pasina ahenba policeman thamnaba haizaduna senior police official singda serol ama ikre hainasu pausi isina phongdorakli atopa maru oiba pau amanamu COVID-19 phase 2 gi revised guidelines sing lauthokre April kundagi agriculture yauna lamkharada athingba komthokre laibak asida COVID-19 laina leptana hengalakpagi me ahum phawbo lockdown sangdokhraba matung phase 2 gi revised guidelines sing Ministry of Home Affairs na nauna lauthokre guideline adu lauthokhibagi iroinana cabinet secretary na state singi chief secretary sing amasum police chief singa video conferencing da wari sanaduna madu ngakna satnaba khangankre ngase ayuk union cabinet secretary ni state secretary amasum BJP singa wari sanakhiba aduda principal secretary to prime minister union home secretary amasum union health secretary ge su yauki anoba guideline asigi matung ina industrial sector manufacturing unit amasum special economic zone gi manung sanna thabak tawriba industry function sing komthoklagani adum oinamak local gi darkar gi matung ina athingba thamba yauna hena kanba thorang sing lokhatpa yagani lockdown manung asida hidak managi polam sing gutka amasum yuna singba athingba laigani tin sitpa haibasi dandhi phangninge oiba offense amani masina laina asi sandokna ba hona bada sauna mating pangbagi athingba asi lakhibani April kuntra dagi rural area singda industry gi function sing tawba yaragani adumakpu social distancing norm adudi ngakna satkadabani asi anagi thoram sing amasum luhongbagi thoram sing district magistrate na monitor tawgani special economic zone da manufacturing amadi industrial establishment sing April kundagi thabak hoba yaragani adum oinamak darkar gi matung ina thabak suba miyoy sing lehenba amasum hondok honjin tawbagi thabak establishment sing aduna tawgadabane drug amasum medicine sing ba mathau tawba yani educational training institution sing taxi amasung cab servicing cinema hall sing mall shopping sports complex gym swimming pool theater amasum bar na singba me ahum phawba athingba lairagani miyam tinba mafam sing thabak sufam na singbada mai kupsin ba haibisi sungsoi soidana tawgadabani miyam tinba mafam da tin sitpa sing fine ga konana dandi pigani international amasum domestic flight sing yauna train servicing me ahum phawba suspend tawgani social political dharma gi thoram sing laikhrum phamna singbasu me ahum phawba athingba laigani COVID-19 hotspot ogedaba mafam singna komthokpa laigadoriba sing aduda agriculture horticulture farming agriculture gi pothok sing laibana singbada komthokani farm machinery yauna masigi mari lainaba spare part supply chain repair dukan sing yauna machinery ga mari lainaba sing April kundagi hangba yagani truck repairing shop government ki call center sing su April kundagi pangthokpa yagani grocery dukan uhai wahai manama sing sangom boot poultry sa amasung nga na singba dukan singsu lockdown manungda hangba yagani adum oinamak komthokpa si COVID-19 gi hotspot zone singdadi lairoi MNREGA gi thabak singsu social distancing maintain tawduna amasum mamai uplaga suba yaragani bank branch sing yauna ATM gi function tawragani police home guard civil defense fire amasum emergency gi mari lainaba servicing yauna disaster management prison amasum municipal servicing athingba amata yaudana thabak tawba yaragani state amasum union territory government sing gi makhada lairiba department sing retricted staff singa loinana thabak tawgadabane group A amasum group B gi officer sing darkar gi matung ina office kagadabane group C amasum masigi makhada lairiba singi staff sing sada kuntra homde phawbagi sangda office ta kagadabane emergency service ki oina private vehicle sing medical amasum veterinary care gi oiba gari sing amasum essential commodity sing laibana sing bagi gari sing satok chasin tawba yagani adum oinamak asigumba makhal gi casing asida private vehicle gi driver adugi mathakta miyoy amakhaktamak satpagi ayaba laigani two wheeler gi oiragana gari thauriba miyoy adu khaktamak ayaba pigani haina su pausi esina phungdor ri aduga maya aina pabda sokibalan ki biyor sum yam ngak pigani adu anobo paw hek lakpa update tawjarake share video se matang sai luisinjarage and thank you